MLA Surya Kumar na miyamda sengdorokle Manipur Legislative Assembly ge Committee on Privilege of Ethics ki December 18 da famkiba mifam amada member ama oiriba isa Surya Kumar Okram ase ichagi ana layeng baga mari lainana tangai fadana Delhi da laibana maram oiduna saruk yaba ngamjakidre haina MLA Surya Kumar Okram na khuyek piduna thadorokpa cherol ama na haire cherol asina makha taribade masigi mamangda pangthokiba laibaki oiba khana nainaba amade mifam khudingmakta amata sithadana saruk yajarakibani adubu hairiba mifam adudade ichagi layengba chatpaga mapa chanaduna yawba ngamkhidre amasung madugidamak thamoi sengna nungaitaba phongdokjare loinana matung tarakbada kaurakpa committee asigi mifamsing mangjongna pau piraklabade soidana saruk yagane MLA taraga mari leinaba isu ase matam pumnamaki oina athuba matamda waroisina ma puraknaba speaker amade ethics committee gi chairman gi pungning chingsanjare hiram asiga mari leinana laukhalakpa khongthang khudingmakta angamba mateng pangjagani haire